ꯑꯩꯈꯣꯏ ꯕꯟꯗ꯭ꯔꯥ ꯆꯥꯅ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏꯅ ꯃꯥ ꯂꯣꯏꯁꯜꯂꯤ ꯀꯟꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯟꯗ꯭ꯔꯥ ꯆꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯆꯠꯂꯝꯗꯣꯏꯅꯦꯕꯀꯣ ꯃꯊꯧ ꯑꯃꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯒꯥꯔꯤ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ बाजार नत्रसे लखीपुर बाजार जौरे kan madai lauduno yengduno kan madai yengduno yang baru ada rais ya. Mana? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯗꯒꯤ ꯌꯨꯝꯗ ꯍꯜꯂꯒ ꯕꯟꯗ꯭ꯔꯥ ꯆꯥꯕ ꯑꯃ ꯆꯠꯇꯣꯏꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯒꯦꯀꯣ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤ ꯃꯌꯥꯝ ꯑꯩꯁꯦ ꯕꯟꯗ꯭ꯔꯥ ꯆꯥꯕ ꯆꯠꯂꯤꯀꯣ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔꯗ ꯍꯜꯂꯦ ꯑꯩꯁꯦ ꯍꯥꯟꯗꯕꯩ ꯋꯥꯔꯤꯅꯤ ꯍꯥꯎ ꯆꯨꯞꯄꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯕꯟꯗ꯭ꯔꯥ ꯆꯥꯕ ꯆꯠꯂꯦ ꯍꯧꯖꯤꯛ ꯈꯪꯗꯣꯏꯔꯣ ꯍꯩꯖꯧꯁꯤꯔ ꯈꯔ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯟꯗ꯭ꯔꯥ ꯆꯥꯕꯝ ꯌꯧꯔꯦ ꯃꯣꯏ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯝꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯕꯗꯤ ꯌꯥꯎꯔꯦꯀꯣ ꯃꯃꯥꯒꯤ ꯊꯕꯛ ꯌꯥꯎꯔꯦ ꯊꯣꯡꯕ ꯈꯣꯠꯄ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯨꯝ ꯐꯝꯅ ꯂꯩꯔꯦ ꯃꯤꯁꯤꯡꯁꯨ ꯌꯥꯝ ꯈꯪꯅꯗꯦꯕ ꯑꯩꯈꯣꯏꯅ ꯃꯠꯇꯅꯦ ꯑꯩꯅ ꯁꯨꯝ ꯑꯗꯨꯏꯁꯦ ꯑꯗꯩ ꯑꯩ ꯐꯝꯅꯁꯤꯒ ꯆꯥꯛ ꯊꯣꯡꯕ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯅ ꯂꯩꯔꯦ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯒ ꯑꯗꯨꯗꯤ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯊꯣꯡꯕꯁꯦ ꯑꯁꯤ ꯆꯤꯆꯦꯁꯤꯅ ꯊꯣꯡꯉꯤꯅꯤ ꯆꯥꯛꯇꯤ ꯃꯣꯏ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯔꯝꯃꯦ ꯃꯣꯏ ꯀꯅꯥꯅꯣ ꯊꯣꯡꯉꯝꯃꯦ ꯑꯗꯣ
ꯍꯤꯟꯖꯥꯡꯁꯦ ꯑꯩꯈꯣꯏꯅ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯊꯣꯡꯕ ꯍꯤꯟꯖꯥꯡꯁꯦ ꯊꯥꯡꯊꯔ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯂꯧꯅꯕꯁꯤꯅ ꯑꯩꯁꯨ ꯌꯥꯎꯔꯅꯤ ꯃꯔꯛꯁꯤꯒ ꯃꯌꯥꯝ ꯑꯗꯣ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯆꯥꯕꯒꯤ ꯈꯣꯠꯄꯒꯤꯀꯣ ꯁꯨꯃꯥꯏꯅ ꯀꯞꯊꯕꯅꯦ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦ ꯅꯣꯏꯒꯤ ꯐꯖꯩ ꯐꯖꯩ साफ सफाई तौदौरे अहनबनी मीगिनी सेला ngasiगी dulanni je hatham Elisa sing चाबसु लोरे फोटो कापसु लोरे हजि युमदा हनारे तो मयाम वीडियो से साइड से सुन लो चला के बाय।